अहानबद मरुइबा पाउ यूनियन होम मिनिस्टर उनारबा मतुंग हानेगी चीफ मिनिस्टर एन बीरेन अमसुंग एमपी लेसिम मसना जौबंग ngasi निमित युंगा मतुंगदा दिल्ली दगी इम्फाल दा थुंगलख्रै अथुबा मतमदा पॉपुलर गवर्नमेंट अमा थमननबा थुना खनरगनी हाइना यूनियन होम मिनिस्टर अमित शाह ना थाजबा पिरकले हाइना हानेगी चीफ मिनिस्टर एन बीरेन हाइख्रै अमदी कर्फ्यू कोमथोक लिंगै मनुंगदा मियामना इम्फाल की मरुइबा कैथल सिंगगी पोचै लेनरी खुरुमजरी ISTV मिटिंग ताबीरीबा पुनमक पुतराम नोकचरी हौजुपाव संदोना पिजरी मणिपुर की अपुनबगी सक्तम कैदोंगैदा कायहलोय अथुबा मतमदा मतमगी मनुंगदा लमदमसा पॉपुलर गवर्नमेंट अमा थमनबा सेंट्रल लेंगाकी माइकैदगी सुथुना खनरगनी हैना यूनियन होम मिनिस्टर अमित शाह ना थाजबा पिरकले हैना हानेगी चीफ मिनिस्टर एन बीरेन हाइख्रै यूनियन होम मिनिस्टर अमित शाह ना कौरकपदगी नहान दिल्ली की दमक इम्फाल थादोखिबगा लोइनना नहान नुमिदांग अमदी ngarang tangkak anirak thokna यूनियन होम मिनिस्टर अमित शाह गा उनारबा हानेगी चीफ मिनिस्टर एन बीरेन अमदी राज्य सभा की एमपी निंगथौ लेसिम मसना जौबंग ngasi नुमित युंगबा मतुंगदा इम्फाल हलख्रै इम्फाल की इंटरनेशनल एयरपोर्ट पाउमी सिंगना हंगबा वाहंगी पाखुम पिरदुना एन बीरेना हौजिक मणिपुर दा थोकलिबे इशू सिंग असि यूनियन होम मिनिस्टर ना लुमना लहोवी नहान हेक योबगे एमपी निंगथौ लेसिम मसना जौबा यावना नुमिदांग पुंग तरागा माथोइदगी नोंगाई मतुंग पुंग तरागा निथोइ मिनिट 30 फावबा उनदुना वारी सनखी मदुगी मतुंग ngarang nungthilsu amuk hana unaduna wari sanaki wari sanaba aduda arambai tengolgi kanan fakhibaga mari leinana kaukhibaban miyamgi khongjang hojik IDP singna masa masagi yumda hanjinba yadana leiriba national highway singna chathok chasin yadriba sing amadi community singi marakta chongthok chongshin tawba yahanaba yauna wafam kaya pawdamki union home minister na point sing macha kaina takhi union home minister gi maikedi gi su manipur da santi पुरकनबा मियामदा अपील तौरखिबगा लोइनना मणिपुर की इशू सिंग सॉल्यूशन अमा पुरकनबा थौरांग पाइखतबा हौरे मियामना डेमोक्रेटिक ओइबा मोंगदा खोंजंग चंगसिनबियो मणिपुर की अपुनबगी सक्तमदा करिगुंबा अमता सोहलोय अथुबा मतमदा मणिपुर दा पॉपुलर गवर्नमेंट अमा थमनबा थुना खनरगनी हैबा वाफम सिंग फोंदोरखी एन वीरेन मखाताना सेंट्रल लेंगा की माइकैदगी लमदमसदा नियम काइना बांग्लादेश अमदी म्यांमार दगी चंगसिलकबा मिटोप सिंग खंदोकनबा नुमित 30 की मतम पिरखिबदु मतम खरा सांगदोकपिनबा हाइजखिबगा लोइनना चेरोल अमसु पिसिलमकी यूनियन होम मिनिस्टर की माइकैदगी सुलमदमसदा थोकलिबा कांगलुकी इरांग असि वारोइसिनबा पुरकनबा तोंगान तोंगान बा कम्युनिटी सिंगी मियोइ सिंग कौदना वारी सन्नरी हैबा वाफमसु फोंदोरखी मरम अदुना लमदमसे महौसागी पुंसिदा हंजलकनबा होटमिनसी मियाम CSO सिंग अमदी MLA सिंग नसु शांति पुरकनबा होटनबदा पुन्ना थौदांग लौमिनसी हाइकी याम बर्निंग ओरिबा सिदैदा बन तौरिबा दगी IDP सिंगी हुजिक फाउबदा सेटल तौरिबा हाईवे हांग्रिबा मूवमेंट द फ्री ओइरिबा खोजिबा मयाम से लोइने प्राइस तबुगा मयाम सेरियस ओइना one by one community atop community sing ju kau kau kana wari kanna saba ki process tawraga leibiram hujik suma kha chatha hori ado aina koina han salam dai da haiba dumaina pegi issue se khara tricky oi khara crucial in a sense community rom da puthokra mina ngang ba sak ba da kaido ba da mi gi thamoi na da ba sok mayam leiba du na ina koina na da hujik su oni union home minister na appeal tawrai se shanti ado tawba ya ba manipur gi sok na ba makhala ma da manipur की अपुनबगी सतम सोक्तनबा लैरबा इंडिजिनस पॉपुलेशन सिंग लेमिनरिबा जाति पुनमक सिग अमता सोक्तनबगी लंबीदो फजना तौरकने अदुनि यारिंगे शांति मेंटेन तौनबा हाइदना अपील तौरई लैरबा सिविल सोसाइटी मयाम पुनमक अदगी ऑनरेबल इलेक्टेड मेंबर्स सिंग अदगी इमा इबेन संस्थान नहारोल पुनमक लीडर तरुगा कोई खनरगा once for all मणिपुर की सॉल्यूशन दमा तहोंगनबगी खोंजंगदु तमना हौरे अदुना मदुदैदा प्रजा मियामना याम शांति लेना भायोलेंस याउदना याम डेमोक्रेटिक ओइबा मवंगदा संजनमिनसी अरामबाई तेंगोल की मरुओइबा तेंगोलोय असेम कानन फाखिबगी मायोक्ते 80 ना कौखिबा निमित 30 की बन ngarang handokraba matung lenga की माइकैदी की सुथमलखिबा कर्फ्यू ngasi की ओइना अयुक पुंग 5 दगी नुमिदांग वरम पुंग 5 फावबा कोमथोकली कर्फ्यू कोमथोकलिगे मनुंगदा मियामना इम्फाल की मरुओइबा कैथिलमदे मनामसिंग योनबा मफमसिंगदा पोचै लेइबा थोंगनरकबा लिंदना लंबीदा मी चटपगी चांग वांगले 80 की बन हंदोकवा मदि लेंगाना कर्फ्यू कोमथोकलबसु लेंगा की माइकैदगी मोबाइल डाटा मदि ब्रॉडबैंड लाइन सिंग निमित 5 की अथिंग मथमखिबा दुदि हंदोक्तबना मरम ओइरगा बिजनेस बैंकिंग एजुकेशन का मरी लेनबा थबक सिंग इलेक्ट्रिसिटी रिचार्ज याउना हिरम क्यादा चाउना खुतोंग चादबदि अदुमक मायुनरी
ngarang numidang kadangban amadi koktruk apunba maira paibina senduna mairagi khongchin ama chatkre kadangban community hall dagi horaga chatkiba khongchin adu kadangban lairen sazik fumlo mayang langjing akham amadi ngarian bam fauraga iroi semba fawba chakhi iroi semba da security force na khongchin adu thingba galena tear gas na chingba kaptuna khongchin adu makhata na chalhankhide khongchin adu da khulngak pasing fabi yaroi athuba da lengak semgadabani 80 gi phajin kiba tengoloi thadukadabani habena chingba kholaw kya sulawki Bisnupur District hausi ki oina COVID anaba mioi amata laitri District Surveillance Office ki team na mikup na home sing na senaduna leibaga loinana miyam na su pakhat pidana pukning fathana leibinaba Bisnupur District ki miyam da District Surveillance Officer Dr. S. Denny na appeal tawrakli ngasi mini Secretariat Complex ki A Block Labor District Surveillance Office ta pawmi singa unabada DSO Dr. S. Denny na haukiba June ki mapanda Bisnupur District ki ngai khong kholen de ki hojik na Imphal West ki gari ki hostel amada leiduna MU da mahi tamlibi nupi macha amana COVID test tawrambagi record June ki mapanda fangduna COVID positive oire haiduna hairaki ba wafamasi achumbani adupa hojik mahak na mayum da su leitaba amadi mahaki mayum da su chatuna yengsin bagalina na mahaki imung manung su COVID guideline gi matungina numit taret ni checksina home isolation tawdun leina ba pautak piramle nupi macha do hojik Hyderabad leiri masada hojik anabagi symptom amata uba phangdri Manipur miyam na maru aina Bisnupur District ki miyam na pukning fathana amadi mi paiba pokpidana leibina ba appeal tawri Gimarata anab somta mama samak chu hojik anaba ta leite ada su ma hojik Hyderabad ta leire adagi moigi agi mi khangnar kodagi kain to ma 7 days home isolation da hojik se leiri after 7 days ma se test tawbani test tawga maduda result put negative oidna tawga di magi further studies to makha chathana ba habitar tawga lei aduna Bisnupur gi oinati ma chi ayamba matamda Bisnupur da di leitre haita habitar rent ayam to ada leiri maga contact ta matam man nadine gi matam khara contact leramba magi ima iche disu adugi hojik se magi anaba amta leite tobudu akogi site gi 7 days magi home isolation layogi haijarame any akoina leiriba lekai juda leiriba asasing leirising do akoina contact tawra bayumgi mung monitor tawna ba habitar any symptom develop tawra so inform tawra khata ba kari tobadagi haijarame aduna mayam Bisnupur gi oinati yamna kesu ipaningai oide basini aina hajaning bari Laima pokpom da laiba maibam sagai ibudo apokpagi sanglenda ingagi purnima ibudo apokpagi mafamda hikaleka tambagi thoram pangthokrai loinena maibam sagai ki batch amadi logo launch tawkrai ngasi ki thoram adu da apunma maibam sagai chokhat luke advisory board ki chairman maibam Jatiswar advisory board asigi finance advisor M Rohini Kumar advisor administration M Rajendra amadi M Babu Susarukyaki Manipur ki tongan mafam singdagi lakpa sagai gi miyoi kyana apokpa ibudau event dau gi mafam da hikaleka tamki tharamuduga mari leinana wangang ki basingna phongdokibada batch amadi logo sina sagai cha singi marakta amaga sakhangna hanbada mateng panglagani amadi apunbagi saktam sagatpada hena khumang chokshil halagani amarom da sagai gi ahanba puya gi edition puthokraba matung hauzik kanna namliba second edition gi puya asinasu apunbagi saktam sagatpada yamna mateng oiragani tongan ba central amadi state ki department sing loinena lanai gi farm sing da thabak toriba sagai cha khuding makna angamba thakta hotna minaduna sagai sigi khaktana tana Manipur gi amadi leibaki chokhatna ba apunbagi saktam sagatpada maibam sagai singnasu achoba thawtang lausi haina phungdoknaki Sana konung utra sanglenda ining thau sana jawbalai sembagi mining makhada angom ning thau poire tuana luchingduna sana mahi cheng hongbagi thoram pangthokrai sana mahi cheng hongbagi thoram singa sidagi chahi cha kya gi mamangdagi maina wai tangna sam maitai leibak asina hek khundarakpadagi inga thagi taraga mangani panba thanil numit asida lisang sitna chathaduna lakba laigi thoram amani sana mahi cheng hongbagi thoram asi mamang chahi kya dadi yamna
ꯆꯥꯎꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯂꯩꯕꯥꯛꯀꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯤꯡꯇꯒꯤ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯊꯧꯔꯝꯇꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯅ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯄꯤꯛꯁꯟꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯈꯝꯕ ꯊꯣꯛꯆꯣꯝ ꯏꯕꯨꯡꯉꯣꯍꯜ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯂꯥꯏꯁ꯭ꯔꯝ ꯔꯘꯨꯃꯅꯤ ꯈꯥꯕꯝ ꯂꯥꯛꯄ ꯆꯣꯡꯊꯥꯝ ꯗꯨꯁꯟꯇ ꯈ꯭ꯋꯥꯏ ꯂꯥꯛꯄ C.S. ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯃꯥꯏꯕꯤ ꯄꯦꯅꯥ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤ ꯌꯥꯏꯐꯔꯕ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯉꯥ ꯊꯥꯒꯤ ꯐꯥꯅꯤꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯀꯣꯟ ꯎꯜꯇ꯭ꯔꯥ ꯁꯪꯂꯦꯟꯗꯁꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯆꯦꯡ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯏꯀꯥꯏꯈꯨꯝꯅꯖꯔꯕ ꯏꯅꯤꯡꯊꯧ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯎꯜꯇ꯭ꯔꯥ ꯁꯪꯂꯦꯟꯅ ꯁꯤꯟꯗꯨꯅ ꯆꯦꯡ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯌꯥꯝꯅ ꯑꯆꯝꯕ ꯏꯆꯝ ꯆꯝꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ Manipuri Kanbalup Makal Kasar Assamgi Mihutsinghna Maibam Samardagi Selgi Mateng Pangkhre Haukiba Migi Kungatareta Manipurda Railway Construction Company Magi Makhada Thabak Suba Chatlubada Scotland Samarbu Tamthina Furakpadagi Soktuna Rims Hospital Laikana Rakibani Masakara Fagalaktuna Mahaki Mayum Sribhumi District Ki Hinglada Halakpadagi Makalgi Mihut Singh Ngasi Chatuna Lupali Singh Taraga Manga Mating Pangkibani Ngasi Ki Thoramadu Hingla Merapai Bilub Amadi Dagarban Development Committee na Sinduna Community Hall da Pangthoki Banbayabadi Mamang da Sukasar Gosaipur dagi Laishram Kamal Babu Koba Miyoi Ama Kuki Lal Hoba Singh ni Chingnaba Singh na Fakraga Hauzik Fawba Thiba Khangdana Leiriba Kamal Babu gi Loinabi dasu Makalna Lupali Singh Yankhai Mating Pangkhre hairi Hadak Imphal Turel Kaibadagi Khurai AC gi Manung Chana Leiba Haikru Makhongdei Singhna Chenthakibadagi Amangata Thokiba Yum Singh Khurai AC gi MLA El Susindro na Masana Lanai Pesa Putoktuna Yum Nipan Saba Hokibadagi Phibam ngasi MLA Susindro na Hakthingna na Chatuna Yingsinkhre MLA El Susindro na Yum Nipan asi Numit Mangani gi Manungda Saba Loishinaba Pandam Thamlibani Adubu Thabak Suriba Singna Thabak Suba Tapthabana Maram Oiraga Numit Kharani Jankigani Athuba Matamda Yum Singh asi Saba Loishinaba Pandam Thamli Khurai AC gi Manungda Leiba Haikru Makhongdagi Lamlong Thongkhong Fawbagi Imphal Turel gi Longnamban Thonbagi Thabak Mahak Masagi Pesa Putoktuna Thabak Paikhali Makhatana Ising Ichau Thoktanaba Mahaki Maikaidagi Angamba Thakta Thabak Paikhatkani Hauzik Fawbagi Oina Lengaki Maikaidagi Senfam Amata Fangtri Haiki Funding se kanone lanai oina tawune kanona leite akhoi government gi oina pirakpa natte khoi laibak thirib se aigi kendra de hek leiba turen mapan sing se government of Manipur oibi natra government of India na last 2012 ki mamang dagi tholaiba river and tholaiba semai bisinatana moidagi funding phangbam ta su leite ado funding am ta thadar ke su leite ado hoji retaining wall khara tawri sisu aina local area development fund dagi khara hapsira natraga de khoi financial issues yam lakpani na khara hapsira na mai di khanari aduga government gi side gi adu mom leite hoi nahan sigi thingba matam da phaglong Maudra mane wa yang khe mane cement bag masi lising ma orangadang khali khadang di pibirak pa di legi khoi lamlong thong tu hai ba gi kendra kairang ga thaina ba sigi ja haikru hong ja sidadi thoroi khali huju thabak suri khoi lebak tholi ji mamang du ubiri jini lebak kanna tholi bri huju si foot ahung gi sang da ani dein ahung gi sang da loi wang khala kadoin ana hojidi ban system je makha da lambi im lerani sida lambi im lerani adui matha da foot mari mu pak pa ban awang mom ga lerani Mayai Kabani Sachaba Tingnabagi Mingda Kwaktagi Lup Ama Oiriba All Maitei Pangal Gyud Association Kwakta na Tauriba Thong Yaning Dihaina Kwakta Kuman Ward number Manga Daleba Utub Alina Mediagi Kuthang the Hairi Manipur Press Club the Pangtopo Paugi Mifamada Utub Alina Mahaki Machanupa Anas Alina Hauki Bajungi Tang Mapan the Churachanpur District Maikai the Nisa Chaba Chatpada Cookie Sing the Faduna Puba Chabakya Torokpada Mafam Aduda Nantok to Nachelakpada Cookie Masama Faujang the Maikai Ani Jangna Daba Kariba Tarada Pandana Soki Taudo Sigi Tung the Maitei Pangal Youth Association Gitomi Sing the Mahaki Machanupa Anas Ali Faduna Cookie Sing the Sinaki Amadi Tamtina Fuhanki Masi Matung Tarakpa Cookie Mi So E Haidana Cookie Customary Logi Matung Inna Sel Jauna Fine Tinaba AMPYA gi Thomi Singh Hairaki Masida Natana Anas Alibu Numit Kyani Makoina Mafam Kanghandana Thamlaga Tamthina Fubirakuna Sining Chitta Hingauki Hozi Anas Ali gi Hakchangi Fibam Phana Laitri AMPYA na crime kayagi wayel tawriba si kanagi ayabano
kaya kanagi ayaba na tawbano makhoida asigumba thabak tawbagi ayaba kanana pi Pakistan Bangladesh kumba lo laitaba laibakta tawgadaba thabak Manipur da tawba yabra lobu makhuta paiduna thabak tawriba AMPYA gi thawmi sing mari lainaba sing na action lautrabadi mahak soidana logi mating lawgani haiki Tangpun bogi manung sida thoi ba crime siga mari leinana ai gi angang da moina kain ba moi gi chana kanglon gi wang ba da tawram ba se oi ampya gi group sing marachianari ba phajan aduga magi khongbu sing chi aduga makata ba sibin wangai salamana tawgada ba thabuk sing jidagi ahen ba thabuk tawroi aduna ain gi wang ba da guideline dagi hen na thabuk tawroi haibasi ai boina miyam mamangda thammaba matungda ai hairiba ai matungina thabuk tawni hariba punamak sei pen thokani aduna taba taragadi makhogi mathakta masigi chapchaba mahoina karamba thabuk thawram tawba yabage yadabage haibase ain pairiba ain gi mapusingna madugi fasla yama tarakti babo mohogi mathakta ai charge tawni haibasi ai English ngani kungamari gi February gi kungamapan da Manipur State Assembly na English ngani supna ni panda gi kuki gi khulai paiba singa thamnaba su makhata na chana dana ba lauki ba ware ado Central Lengak na su ikai khunna fam to I haina Federation of Haumi na hairi India ma di State Lengak na Myanmar da makhoi gi hak ta leba khulai paiba singa kari maram gi su tawram libano Myanmar gi lal hoba singa sina India gi mathak ta lal hoba nate India di makhoi gi marup ni haina phongdok ki balai khre aduna makhoi na pairi ba khulai ado mafam asida load tawba amadi micham miyam hatba drug karbar tawba gi paibani maside India lengak na su tawbana makhoi gi hingsa gi thabak aduda free ohenduna mateng na koina na pangbani chahi kya athingba amata yauduna lengak na free da thadokduna khulai leisin ba amadi training phanghanba singa duna iramdam gi yel homi singi mathakta mihat mipun chatharakpani khudingmak singa sikkup na khanaraba matungda Manipur State Assembly na kuki khulai paiba singa duga su mathau tadabana taunakhiba su adu handokhibani ngasinga semak India lenga ki makhada Myanmar kuki khulai paiba singa sam sanari bawari singa sida Manipur gi oiba wafam amata yawfam thokte yawsu yawholoidabani haina cherolasna makhatarakli hausi pawgi marthana tema brentang lominasi Bright Career Hostel cum Tutorial Center for Class 11 and 12, Gari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoy with the labor hostel amani. Contact the wheel Bright Career Hostel cum Tutorial Center. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru riba liver gi damukta di kari section thorang lo biri. Novocam Health Care gi Original Lipsa 5G na adongi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo Original Lipsa 5G. Novocam Healthcare na sajaba Original Lipsep 5G ahum lawbada coffee cup ama free da hapchari. Breaking matungna mayam amukhana taram nongchari makhata ba pau pisari Arambai Tingol na Democratic Waiba Mong da Makhatana Asem Kanan Tadok Power Makal Makakya gi Kongjang Jangsim Kigani Haikibagi Manung Chana All Uchiwa Hayel Apunba Merabai gi Merabai Sing Amadi Arambai Tingol Unit 25 ki Tengoloi Singapuna Uchiwa Awang Lerak Machinda Wakani from Pamkray Leba Amadi Furup Pukangani Haidona Thorak Leba Arambai Tingol gi Icha Singbu Paba Pun Bayaroi Asem Kanan condition Amata Yautana Tadokadabani Karigumba Tadok Trabadi Mama Oibisingna Mama Oibising Suloina Pabiro Haidana Uchiwa Hayel Apun Mamera Paibigi Salam Ongbi Liklaina Fungtoraki Handakta Jungi Tang Taruktagi Nipan Faba Ma Sarada Sikshalaya Kantraparana Sinduna West Bengal gi Kantraparagi Indian Girl High School da Pangtokiba Kuntraga Manga Suba National Traditional Yogasna Championship English ngani kunga manga da saruk yaruba Singjamai Wangma Ketrilaikai Yaifa Maruptagi Masagi Chahi Humbudra Taruk Suraba Huidrom Angona Ahom Suba position Lorok Mangam Kray Huidrom Angona Asigumba Mingchat Purakpagi da Singjamai Wangma Ketrilaikai Yaifa Maruki co-convener Irengbam Joy Kumar gi Yum da Pangtokpa Achamba Thoram Amada Mahakbo Harautyam Okray
ningsing may huidrom angau haukiba January thagi tang taraga taretagi taraga mapan fawba West Bengal gi Midnapur Sports Complex pangthokiba National Yogasana Championship inglisingani kungamari kungamanga daso huidrom angau na ahanba position lorakpangam kibani Handak thokiba ising ichaw na maram oiraga thongju AC gi manung chana leiba basikhong gi akoibada salsan loiriba longmi singda machinjak pijanaba leitabadagi awabadu yenglaga thongju AC gi MLA thongam biswajitna machinjak sing leiraga longmi singda phanghankhre makhatana ichaw asna salsan loiriba longmi singda mari leinaba department na meeting changbiu haiki Handak thokiba ichaw na maram oiduna ising na thumjin kraba miyam gi laying sangam oiriba Jenims Hospital sit sengba gi thabak ngasiso Manipur Fire Service Department amadi Jenims Authority ga puna khusamnaduna sit sengba gi thabak makha chathaduna lakli Hospital asi hana gomna thuna service piba ngamnaba gi pandam da chathakiba sit sengba gi thabak ayamba loshilakle ngarang fawbada sit sengba gi thabak loshin ki dental college Jenims ki department sing adudi oral medicine and radiology periodontology oral and maxillo facial surgery, pediatric and preventive dentistry, public health, dentistry masung orthodontics department na chingbani. Manipur Fire Service na Jenims Authority ga kusamna na sit singbaki makha chatharakpa oina. Hauzik walhoriba anatomy section, store section, public kitchen na chingbasing asi amadi hayeng makhata na chathaduna. Miyam gi mating pangkigani haina Fire Service Department tegi thadorok pachurul amana fongdorakli. Hauzilas lakpada maroiba pau amkhana pizari. Union Home Minister Unawraba matung hanigi Chief Minister N. Viren amasung MP Lise Masana Jawba ngasi numit yung matungda Delhi dagi Imphal da thungakray. Atuba matamda popular government na mathamnaba thuna khanaragani haina Union Home Minister Amit Shah na thajaba pirakle haina hanigi Chief Minister N. Viren haikray. Amadi Curfew komthok ingay manungda miyam na Imphal gi maruay ba kaithil singdagi potchay lainari. Hausifaw kay na di ICV na sandok chari mapawmatang solution dare, piling tabiri mapuno mo po mukha na kurupchari.